Nong kan na subadagi Churachandpur gi lambi sing turen gumna ising senkre ngarang nungthil amadi numidang nong kan na sukiba na maram oiraga Churachandpur district ki mafam kaya do sulambi sing ising na tumjin kibadagi miyamna lambi chathok sasin da yamna sawna khudong sa tabang mayok na hale Churachandpur gi tuibong amadi marbengi area lambi da turel gum ising sen ki ngarang numidang pung taruk minute nipu buka mangarum taba matam da tuibong do motorcycle tongduna lakpam yu ani drain amada tasin kibadagi loinana meter samarom ising iraina sen thakibadagi sening seta hingore hairi Meeoi ani adu khunjasing na khudakta kankibaga loinana hojik Churachandpur district hospital da laikanari Meeoi ani di ki sabsaba hojik phawbugi oiba masak maming khangba ngamdri hairi kumja lisik ani kungamari gi December gi India da sangsakle khiba Myanmar gi Meeoi lisik punithoi gi biometric lawba amadi verification gi thabuk Assam Rifles na paikhalak pa si yamna singthani oiba thabuk ni haina hana gi chief minister nongthom biren phongdoragli en biren x thagalak pa mahaki post amada asum hai mamang sahi gi December gi tongan ba border pointing gi changlakiba Myanmar gi missing lising nifugani thoirom Assam Rifles na anuba FMR policy gi map tawki India da Myanmar gi tongan ba border pointing gi changlakiba Meeoi sing biometric record amadi verification tawki masina mitop sangsilak pamong da mikok masing yamna hengalak pa sichu check tawbu ngamgani IANS thagalak pa pawasi gi matung ina anuba free movement regime FMR gi matengna Myanmaris kaya map tawbu ngamle haina su Assam Rifles के डायरेक्टर जनरल लेफ्टिनेंट जनरल विकास लाखरोना थासी कुंद मणिपुर यूनिवर्सिटी द पांगथोखिबा सेमिनार अमद फुंगथोखिबा लेरे वफम असि मतंग मीडिया फार्म खर असोय आरान कया मैप तौख्रे ममांग सही की दिसंबर दि म्यांमार gi Meeoi lising निफुनि थोइरुम बायोमेट्रिक मैप त तौब ngamखिबा लोइना लेंगा कि मरि रेनबा एजेंसी ने मथौ ताबा थाबुक सिंग लखत पहुख्रे हाइरेबा मैप तौख्रबा डाटा सिंग गवर्नमेंट gi मरि रेनबा एजेंसी सिंग द लोइना मग यहनख्रे हाइना असम राइफल्स न थातर पसेरो न फुंगदुरगली म्यांमार gi Meeoi सिंग बॉर्डर लानसिक ललब मतुंग इंडिया gi awang nongpok ki स्टेट ओइरिबा मणिपुरी नागालैंड मिजोरम अमदि अरुणाचल प्रदेश के मफम सिंग मरु ओइना मतम खर gi खुंदा दुना लई अदोबो अनोबो FMR policy gi makhada masa masa gi maram da hanke haina pawasina makhatari Laibak asigi North East State sing da paktak ni mitop sin changsilak pasi India da topa partition ama thokna nabagi lalong dani haina Tamil Nadu gi governor RN Ravi na phungdokre wafam asing arang Delhi University ki puari ga sagun riba maike mahikol asigi vice regal lost nini chupna pangthokadaba malem gi thakta cross border infiltration ka mari leinaba sima bimas ki haudokpa thorom da saruk yaraduna phungdokhibani Thauram asida RN Ravi na makhata na hai lebag asigi awang nongpok staching da paktak na mitop sing sangsilak riba isam samba Meeoi sing adugi hingnabagi damakta sangjafam lorok pani haina lawraba yai asigumba thawang asi lebag asigi da pirak pa hakchin ba khudong sa handabagi akiba amani haiduna masibu lebag asigi lanmin lefan bangam loi haibo wafam supong doki lebag asigi West Bengal Assam amasung North East ki state sing da asigumba makhal gi infiltration ki thabok sing sathari adugo mafam sing asida sangsilak riba Meeoi sing aduna makoi gi thawong asi hiana phaba punsi maren amada hingna jabna bani amasung sel tungi khudong sa da phangna bani haiduna lobo yaroi ta seknamak thawong asi makti lebag asida topa partition ama tokhar nak nabagi lalung ni haiki adum oina asigumba thawong asi lebag asigi lanmin lefan bangam dabadagi hauji da nunang ba phawre hairi da ikhoida phawri base lebag asigi unity amasung integrity gi wafam ni hairi mahak makhata na hai lebag asida illegal immigrants sing gi wathok asi lebag asina ningtamba phanglakpagi mayok naraklabani aduga lebag asigi marun naina leiriba lengak singna su awang nong state singbu atha mafam ama oina khanduna lakhibani India da China gi ambassador oina lagliba Su Fai Hong na US ki Trump administration bu target tawrodunu karigumba US ki president Donald Trump na laibak sing da ki han khangan bagi thawong sathariba se khoina tuminna laithoklabadi amasung santai na bahuna drabadi Trump amasung US administration ki han khangan bagi haina be isda hena thawna hapu oina thokani haina phongdokre wafam asi US na India gi polam da sada yangkai gi tarif thamjilakhi basi yaning da phongdoktuni US pu bully haibadi ki han khangan bagi haina bi leiba Meeoi ama sangdamna duna Su Fai Hong na phongdokhibani Magna makata dun phongdokhibada US na matam koina free trade ki khudongchaba loduna lakhibani haujingna tarif sisina duna atopa leibak sing buki han khanghalakba khudongchaba phangna ba honari masigi saruk amo in India da US na sada 50 gi tarif thamjilaki basi leibak tibani asigumba ki han khangan bagi haina be asi China na condemn tawi asigumba thawong da India amasung China na tuminna laithoktuna santaina na ba hotna ba chumloi hairi India ki Chief Minister Nipurom the criminal case mayok nari India ki state amadi union territory sing Chief Minister Sada Nipurom the criminal case sing mayok nari Meeoi sing oiri hain association for democratic reformation ADR ki report amana phungdokre report asina Telangana ki Chief Minister Revan Reddy criminal case marfuga
मापन मायोक्नदुना चीफ मिनिस्टर सिंगी मरक्ता केस ख्वाइदगी यामना मायोक्नरिबा मियोइरी मितैगा तंखुलगा सि तंखुलना मयामबरी मितैना मनाउनी खोइरंबल इमा कैथेन फमदुगा सिंगना साना थकना पोलम सिंग बिबिरक पसराग मापन सि मरमदि तंखुलना मयामबरी मितैना मनाउनी पोलम सिंग असि मनाउना मयामबरी दमत बिरकपनि लवी हाइन कोर्ट कमिटी ऑन रिलीफ एंड रिहेबिलिटेशन फर्नाबिस अमदि हिमाचल प्रदेश के सीएम सुखविंदर सिंह केस मरी मायोक्नरी केरला की सीएम पिनाराई बिजोय ने केस अनि अमदि पंजाब की सीएम भगवान मान केस अमा मायोक्नरी हाइरी एडीआर की रिपोर्ट असि सेंटर लाइंगांगना पीएम सीएम अमदि मिनिस्टर सिंह निमित 30 दगी हेन क्रिमिनल चार्ज कसरी दर लेथबा तारबदि मखोइबु कॉन्स्टिट्यूशनल पोस्ट दगी लौथोकपा यानाबा बिल पुथोरखरबा मतुंग एडीआर न पुथोरखिबा रिपोर्ट नि एडीआर न रिपोर्ट असि मखा तारदुन चीफ मिनिस्टर तारादि हौजिक किडनैपिंग ब्राइबरिंग क्रिमिनल इंटिमिडेशन याउन मी हानबा होनरबगी क्रिमिनल केस थेंगनरिबा मिसिंग ओइना ओइरी तोंगान लांदादा कोलंबियादा मियोइ तरागनि पान सिखरे हुमफु हेन असोक अपन नंखरे कोलंबियादा थोकिबा तोंगान लांदादा मियोइ तरागनि पान सिखरे मसुंग हुमफु हेन सोकरे हाइने लेबाग अदुगी अथॉरिटी सिंगना फोंदोखरे तोंगान लांदानि सथजुन मियोइ सिंग हाट किबा अदु सहि तरागी मनुंग लेबाग अदुदा थोक ख्वाइदेगी तमथिबा मिहार मिपुनगी थौदोगम ओइरी अथॉरिटी सिंगना फोंदोरकपा वरोल अमगी मतुंग इने लेबाग अदुगी नोंसुब थांगबा सिटी अम ओइरिबा केलिदा मियाम तिनबा मफम अमदा कार अमा बम पोखाय हनबदगी मियोइ तरुक सिकी अमसुंग हुमफु हेन असोक अपन नंखि हाइरी ngarang angan badasu lenga adugi awang nongpok thangbada leiba Medellin city abangnomda leiba khungang amada police ki helicopter amada drone sejana duna landa sa tharakpadagi mi taraga ni thoi siki hairi thaudok adu Revolutionary Armed Forces of Colombia ki faction am oire FARC group na thokan bani haina phungdo khibaga loina na mathangi sahida leiba adugi Mikhal pangthoknaba thorang tawriba adubu akai atoi pinaba amasung leiba adugi ingtapada yai khai thin gaina ba pina ba thorang ga loina sa thaki balanda amani haina authority gi maikai degi phungdoragli keli gi member Alexandra idarna car bom pokhai handuna mioi taruk hat khiba aduga mari leinana lebak adugi mi kungna taba city amu oirba mafam aduda martial law thamnaba yathang pikre hairi major idarna city aduda matam khargi oina potpuba soba truck sing Sangba thinkibaga loinana thaudok thokiba adugi matangda I pau pirakpa singdagi $10 mana pigani haina lauthoki tongan mamafam ani da thokiba thaudok aduga mari leinana laibak adugi president amasung military gi makok thongba singna laibak adugi miyamna punsi amasung lanthungak nabagi damakta ahinba section thorang lokatnaba mari leinaba singna khangan khre hairi laibak adugi defense minister na social media ta durok warol amada terrorism gi thawong sa tharak legba singbu laibak asina kaidongaida ngakpi roi haiki